ꯅꯝꯈꯩꯅ ꯆꯥꯏꯅ ꯀꯟꯒꯅꯤ ꯏꯃꯥ ꯄꯤꯅꯕꯤꯌꯨ ꯏꯃꯥ ꯃꯆꯥꯒꯤ ꯊꯧꯅꯥ ꯄꯤꯅꯕꯤꯌꯨ ꯏꯃꯥ ꯑꯗꯨꯕꯨ ꯑꯋꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗ ꯏꯅꯤꯡꯊꯧ ꯑꯩꯅ ꯀꯔꯝꯅ ꯂꯩꯊꯣꯛꯀꯅꯤ ꯑꯗꯨꯕꯨ 이닝ꯊꯧ ꯑꯩꯒꯤ ꯏꯇꯤꯛ 이군 ꯈꯪꯍꯟꯒꯅꯤ ꯀꯪꯂꯥꯗ ꯑꯩꯅ ꯂꯪꯉꯝ ꯐꯤꯔꯥꯟ ꯊꯦꯠꯀꯅꯤ ꯑꯋꯥꯁꯤꯡꯒꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯋꯥꯁꯤꯡꯒꯤ ꯃꯉꯛ ꯁꯝꯕ ꯊꯥꯡꯅ ꯃꯀꯛ ꯀꯛꯀꯅꯤ ꯑꯗꯨꯒ ꯀꯪꯂꯥꯗ ꯑꯩꯅ ꯂꯪꯉꯝ ꯐꯤꯔꯥꯟ ꯊꯦꯠꯀꯅꯤ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕ ꯑꯩꯒꯤ 이틱 이군 ꯈꯪꯍꯟꯒꯅꯤ ꯉꯁꯤꯗꯤ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯈꯥꯒꯦꯝꯕ ꯑꯩꯒꯤ ꯊꯧꯅꯥ 까라이 아이기 남이생 부터로 아이기 콜라이 가지고 부터로 아이기 코지 콜라이 부터로 아이기 이닝터가 치노 아저디 새끼도 미발라 이닝터가 야탕아치 일레세 코이마야네 이닝터가 야탕기 일러가네 마니푸르기 납카야치 까미나라세 아저디 아이하기 탕아치나 아와칭기 망업 참나 탕나 깎아가 닌티 또리나 탕가 쌈거니 까라이 아이기 탕아치나 마코이가 아와칭기 미칭기 모이나 망업 깎아가 따나를 깎거니 까라이 짝그래 강만이 레이라 뭔가 테니 아와칭기 망업 참 깎지나 이닝서와의 항해라면 칭거니 쟁으로 아와칭기 미칭 쟁으로 닌티 또리나 라마가 쟁이 떠우리 bakari기노 와이코 강문이 아니니 강문이잖아 이닝터기 통나 아프나마 나시 아와칭기 마팜다 통나지 올리잖아 와이코 아시주 아니 오흠들레를 합치게 터리 아두디 이닝터기 통나 아프나마 로이나 올리잖아 ngasidi ay hangna wasapkibagi matungina awasingi mangaksamba kakkiwa thang adugi pakliba iya do ni kitore na samgani hana wasapkiwa do mo ngasidi ni kitore na samlage adudi sakkitombe imaibien punama kagimba igi thawnaji khangedana manipur gi ngamkhai ni thawoi kalledana adudi ai khoi imaibien punama Tana salase sakit tombina ining na yai pare ima leibang na yai pare kangle ima na yai pare manipur ima na yai pare question jage sa thachari yam phajaba haibi tare dialogue hai tare yam phajai hojiki lebak asida tholiba warisu mate ma yaubiba iraipa iramdam sanalepa manipur sibu kannaba honabagi damakta achanba ningthau thauna phaba ningthau amadi darkar mati haitare domsagi serengdu yauri thaina leibiramba ipa ipusingna iraipa iramdam sanalepa manipur sibu kaidanaba honabada chowa thaudang laudana mathoi thadokpa pamudana iraipa iramdam sibu kanbirami madugumnasu hojiki nahasingna sidasu yaudabadi natte yauri iraipa iramdam asibu thamoi sengna nuksigraba yum nuksigraba mama mapa loinabi macha kaya amat laptop angaraga ngasi su iraipa iramdam sanalepa manipur asibu ngaknabagi damakta mathoi kobak da haptuna thengnari iraipa iramdam asigi damakta thachari domsana ya phajaba amol pirakpa live chat ta leibiriba mayam punamagna su thagat piraktuna idomsagi puning mu thagat pirei loina na aroibada question ama kadang hangjauge idomsa hana drama ga sum yaubirakpro sa ai yaujade ai ki ibungdo comediani adeida adugi mawong ga taw uraga sum haijaba ta comedian se kana oi bidoino surumangol okay surmangol oza surmangol musibo za amani mipum khudima pung haktor su nohon biramba oza amani yam nuaijai madam su call to biraktana santuk sariba thorama sida saruya biraktana thorama sibu mapung phan biba thachari loina na idom cha roi boina idom cha na hojiki dialogue to utpirak pamatam de imung de mi kana ga di leibi sa imung da te thongga na tawra ini imung da saudana imung da saudagi thonggan dagi
ꯊꯣꯡꯒꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗ ꯈꯔ ꯂꯥꯎꯔꯞ ꯉꯥꯡꯕꯗꯤ ꯁꯣꯏ ꯌꯥꯎꯔꯝꯗꯣꯏꯅꯤ ꯍꯥꯏꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯥꯡ ꯑꯗꯩ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯜ ꯑꯁꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦꯒ ꯂꯥꯎꯔꯛꯄꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯑꯩꯈꯣꯏ ꯇꯞꯅ ꯂꯥꯎꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡꯗꯨꯗꯗꯤꯀꯣ ꯑꯗꯨꯝ ꯀꯟꯅꯗꯤ ꯑꯗꯨꯝ ꯂꯥꯎꯔꯦ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯇꯥꯕꯁꯤꯡꯗꯨꯅꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯥꯒꯠꯆꯔꯤ Thank you. ꯌꯥꯝꯅ ꯍꯩꯔꯕ ꯇꯦꯂꯦꯟ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯩꯈꯣꯏ ꯅꯝꯕꯔ ꯑꯗꯨꯝ ꯅꯣꯠ ꯇꯧꯔ ꯑꯗꯨꯝ ꯊꯝꯖꯩ ꯑꯩꯈꯣꯏ ꯗꯔꯃꯥ ꯁꯟꯇꯣꯛꯆꯈꯤꯗꯣꯔꯤ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯗꯔꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯟꯇꯣꯛꯆꯔꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯗ꯭ꯔꯃꯥꯕꯨ ꯊꯋꯥꯏ ꯄꯥꯝꯕꯤꯕ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯔꯦꯀꯣꯔꯗ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯔꯗ ꯊꯥꯕꯤꯌꯨ ꯑꯩꯈꯣꯏ ꯙꯔꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯦꯝ ꯁꯥꯃꯤꯟꯅꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯑꯩꯈꯣꯏ ꯁꯟꯇꯣꯛꯆꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯅꯁꯨ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯩꯔꯦꯜ ꯂꯩꯔꯛꯇꯕꯗꯤ ꯊꯣꯏꯕꯤ ꯉꯥꯈꯥꯝꯅꯤ ꯑꯗꯣ ꯑꯩꯁꯦ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯔꯝꯒꯅꯤ ꯑꯗꯣ ꯏꯃꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝꯗ ꯁꯥꯎꯕꯤꯒꯅꯣꯅ ꯍꯥꯏꯖꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯀꯣꯜ ꯇꯧꯔꯛꯇꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯗꯦ ꯏꯃꯥ ꯍꯣꯏꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯣꯛꯄ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕ ꯐꯪꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯁꯟꯇꯣꯛꯆꯔꯤꯕꯒꯤ ꯃꯍꯩ ꯌꯥꯟꯖꯔꯤꯕ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯐꯝꯗꯅ ꯃꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯣꯠꯅꯖꯔꯤꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯃꯊꯦꯜꯁꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯦ ꯏꯃꯥ ꯍꯋꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯦ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯋꯥꯏꯅ ꯃꯐꯔꯦ ꯑꯗꯨꯅꯤ ꯁꯟꯇꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯁꯤ ꯇꯦꯂꯦꯟ ꯍꯜꯂꯣ ꯃꯥꯅꯤ ꯏꯃꯥ ꯇꯦꯂꯦꯟ ꯍꯟꯅꯤ ꯏꯃꯥꯁꯦ ꯈꯨꯗꯛꯀꯤ ꯇꯦꯂꯦꯟꯗꯤ ꯌꯥꯝꯅ ꯎꯠꯄꯤꯕꯅꯤ ꯈꯨꯗꯛꯀꯤ ꯑꯃ ꯇꯧꯔꯒꯦ ꯏꯃꯥꯒꯤꯗꯤ ꯈꯨꯗꯛꯀꯤ ꯃꯤꯅꯤꯅ ꯏꯃꯥ ꯈꯨꯗꯛꯀꯤ ꯏꯃꯥꯅ ꯅꯆꯥꯅ ꯃꯤꯡ ꯊꯣꯟꯖꯔꯤꯅꯤ ꯍꯧꯕꯤꯔꯁꯤ ꯍꯣꯏ ꯍꯧꯔꯛꯑꯒꯦ ꯏꯃꯥ ꯁꯤ ꯆꯥ ꯊꯝꯃꯝꯃꯒꯦ ꯁꯩꯗ ꯄꯥꯕꯨꯡꯒꯤ ꯆꯥ ꯑꯃ ꯊꯝꯃꯝꯃꯒꯦ ꯍꯩꯃꯥ ꯁꯅꯥꯍꯟꯕꯤ ꯀꯩꯅꯣ ꯅꯪꯅ ꯆꯥ ꯄꯨꯊꯣꯛꯏꯁꯤꯕꯣ ꯇꯂꯞ ꯃꯅꯝꯁꯦ ꯋꯪ ꯅꯝꯃꯤꯅꯦ ꯅꯪꯕꯨ ꯇꯂꯞ ꯎꯝꯃꯒ ꯆꯥ ꯄꯨꯊꯣꯔꯛꯑꯕ꯭ꯔꯅꯦ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯍꯣꯏꯅ ꯊꯛꯅꯤꯡꯕ ꯆꯥꯁꯦ ꯄꯨꯊꯣꯔꯛꯑꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯇꯂꯞꯁꯨ ꯆꯥꯔꯦ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯆꯥꯔꯁꯨ ꯆꯥ ꯄꯨꯊꯣꯔꯛꯄꯗꯨꯗꯪ ꯂꯣꯏꯔꯒ ꯆꯥꯔꯗꯤ ꯐꯗꯧꯕ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯇꯧꯔꯛꯄꯗꯤ ꯏꯔꯨꯖꯔꯒ ꯆꯟꯗꯣꯟ ꯃꯆꯦ ꯑꯃ ꯊꯤꯜꯂꯒ ꯆꯥꯒ ꯄꯨꯊꯣꯛꯏ ꯅꯣꯏꯗꯤ ꯁꯩꯗꯩꯅ ꯁꯝꯈ꯭ꯔꯦ ꯇꯧꯔꯛꯄ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯃꯥ